Laithau khulda laikhidraba mitaygi volunteer taraga humdoigi masak maming khangba ngamlei. Kuki khulai paibasingna faraga tamthina hatkraba mitai taraga humdoi. Androgi torongthelda lairol challaga nei. Tengnopal district ki manungchanba mafam amada kuki khulai paibasingna makhut chalaba matungda tamthina ot nairaga hatkraba mitai taraga humdoigi asiba hakchang. Ngasi Jenims mokta post mortem taukhre. Laikhidraba athobasing asigi hakchang. Imphal East ki manungchanba Androgi torongthelda lairol challagani haire. Kuki khulai paibasing na hatkraba miyoi taraga humdoigi hakchang. Ngarang numidang athengbada pulis na puraklaga Jenims ki mokta thamkhe. Laikhidrabasing Jenims tam na purakpagi lambida miyam na laisu katuna ikai khumnabasu utkhe. Thawai yaudra hakchang sing Jenims ki mokta laire hai batabadage. Laikhidrabasing gi imung manunggi miyoi sing yauna maikai kayadagi miyam na Jenims ki mokta thomjin narakhe. Tungda ngasi ayuktagi hauna hakchang sing adubu amamamta oina post mortem taukhe. Tungda ngasi athengbada miyoi taraga humdoigi hakchang post mortem tauba loisankhe. Laikhidrabasing adude yairipok kak mayai laikaidage maisnam sana jauba. Sagolban Nepra Major dage Konjengbam Medhavanta. Sagolban Nepra Major dage Oinam Loken. Salam Konjil Part 2 Kumbi dage Ningthogjam Tomba. Wangbal mayai laikaidage Mayengbam Rosan. Khurai Thoidingjam laikaidage Moirangthem Kingson. Sabungko Khunau Awang laikaidage Chongtham Lamdai Ngan Bachingu. Sekmaijin Khuidumdage Laisram Arun. Kaksing Turel Wang Maningthau Pareng laikaidage Saugaijam Krishnakanta. Torbung Bazar Mamang laikaidage Thingom Roke. Andro Torongtheldage Chingakham Nethai. Elais Roshan. Andro Torongtheldage Fanjogbam Noren Elais Laibak Ngakpa Amade. Irengbam Laikon Awang laikaidage Mayengbam Malem Ngan Baneng.